Matamgi Manipuri Wari channel asibu tabiriba khwai pumnamakpu taram nongcheri ngasi su mahausango Minungshiduna kuntramathoi suba tangkak amuk puduna lakjeri mayam punna taminarasi ningsinga e memchagi machanupa Robert na donor gi haina call tawraklaba matung mago onaduna wari sambado tasingna haragade ay mabuti bani matamdo ay class 7 mo karamani imana ay ginagta lakibado ay sawningki tabi matanda tamamaga karigila ino haina adudo imana machaboy tanda thadokpo nungay di haraki imagi pokamdada amukken ay sawningki maramdi mana ay ginagta laklabaso tabibu karigi purakti haina takliba thabina matomta mataw karamna layramgani khanpadada ay lefam khangkide wado haina haina nongfetong na magkumnagdi hawjikdi ay namamu panglabasidadi mabu ngakbisin binaba misak ama layramni masiubada ay harawi yang ngamba Robert ki wado da wangang pangkangdri Robert yang ngamba dayang laduna warise ingangormani nang thabina lirabudi khangdri kaidida ay sukharma kaidi khangi aina donarai gi haina khalak lebase atay ginati mabu kaning bayni sel atay tiyam de lawjar mabunga moina machana mambo ganda magmating bang bane yang amba Robert ki matang duda kari haini khangdri imana su yar bane yang amba hang tumina leiraba matong nakandagi faldo Robert ki mangna thangjilakni Robert chumasana khangna pendo lawraga sign tawri aduga hairi sida panliba selgi wafamse ay dilawroy wari sangdo ningsing yang ngamba mangdara tuminalay tanjado da henjaso mamit tabli pangthok na gyan lagli akoy bado haifit yengi aduga tamna kawragli yapa yang ngamba wakalamada manglambado henjage konjol duda gyan lai gyan laba ay doktor kawrugi kawranu yamba Shit kita rumbado lepladuna henjagi nakanda da pam tharai nasado kaisu thudokpa nungai da balai ko hek nungarak da baga yamang dairo MP hoidi yumda jatki henja khangi haibago mukok tunomle asomna na kam dauri thoina oi photo to phajana kapo haibane ngarangit photo du mainaga thelam bade ngo haisini os nasak tu fazaradi photo siso khara phajadawa nasak khuti duga photo phajabaga su pami Thiyam bida mamin khaneng lakde nangna na bigi daipta nachira dam na kali sikai gina ha yam haikna roidori he nangi future husband oi beini chelane he is future husband kai nga ibuga ha na ngawram bai wani hawjiti nang sei ai nu pa ngeng na raga dine kap da hore asini Napunsida ay nung napazaba ng paday supanging pangahariba. To'y makwang nga dumela doon na yam hore na. Kay hao doon soy da kang sulite. Yung di ko nangan di yung di ade haikide na pari kayo no. Masay na gasam to'y na ngamlay ba doon da ang bido propok jay. Say, nang phone sila rin. To'y siyang bida pirap yung nga tam na lawri. Tanjaja na na magi phone do call lai. Mafamda dalay mamama na bigini. Hello. Phone nagi kari harap puno kang di. Ay dali dalay ri. Hoy, matang kara dalay kini. Yay. Dili so pula-puli na tro nangga. Hoy. Harin dalaw. Ay lifam di kang wana tro. Hanay lifam do, ando doy nilay. Hoy sayari, harin lao ko. Nong na phone do wari sara ka thamkri abida mongon chelak laduna lawe hore ni mana mi kharla ka ni hai chanan thang na ba kai kai ni ngose abina wa makata ringai mahana mang thakre namidang do toy gi mama na bilang ni hai basing do lak ni toy so haraw na kausele law jango rituna kana leino thabagilang pa ni ay assistant ka o Warisa sadona manung na changlagli abiso mapachana na thoragli ritu abida munni ngai abiso do mangai thoina tabi insang lehora ba abi thogi wadu da gen lai
ꯍꯣꯏ ꯂꯩꯍꯧꯔꯕꯅꯤ ꯊꯣꯏ ꯔꯤꯇꯨ ꯍꯣꯏꯗꯣ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯣꯏ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦ ꯔꯤꯇꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯒꯨꯝꯇ ꯅꯝꯂꯛꯂꯦ ꯊꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯍꯧꯔꯛꯂꯦ ꯅꯨꯡꯉꯥꯏꯔꯤꯕ ꯗꯥꯕꯤ ꯅꯨꯡꯉꯥꯏꯔꯤ ꯎꯗ ꯀꯨꯏꯔꯦ 이젠데 ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯊꯥꯗꯣꯏ ꯁꯅꯥꯒ ꯋꯥꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯟꯕꯤꯅ ꯐꯠ ꯊꯠꯂꯦ ꯇꯣꯛꯑꯁꯤꯗ ꯋꯥꯔꯤꯁꯦ ꯃꯥꯅ ꯈꯪꯒꯗꯧꯁꯨ ꯂꯩꯇꯦ ꯔꯤꯇꯨꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯗ ꯐꯥꯒꯤ ꯇꯧꯔꯛꯂꯦ ꯍꯥꯏꯗ ꯗꯥꯕꯤꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯇꯟꯖꯥꯗꯨꯗ ꯊꯣꯏꯁꯨ ꯊꯣꯔꯛꯂꯦ ꯀꯩꯅꯣ ꯂꯩꯔꯤꯁꯤꯕꯣ ꯀꯩꯅꯣ ꯗꯥꯕꯤꯒꯤꯗꯤ ꯑꯩ ꯂꯩ ꯍꯥꯏꯕꯅꯤꯗ ꯊꯣꯏꯗꯨ ꯉꯛꯅ ꯅꯣꯏꯅꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯑꯟꯕꯤ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯂꯛꯂꯦ ꯅꯣꯏ ꯑꯦꯟꯖꯣꯏ ꯇꯧꯍꯧꯔꯣ ꯑꯩ ꯑꯁꯤꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯅꯣꯏ ꯆꯠꯊꯣ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯣꯏ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯕꯥꯎꯜꯗꯨ ꯄꯨꯊꯣꯔꯛꯂꯦ ꯊꯣꯏꯅ ꯇꯣꯂꯤꯁꯦ ꯋꯥꯁꯨ ꯉꯥꯡꯗꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯏꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯍꯟꯗꯛ ꯌꯥꯝ ꯀꯟꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯤ ꯅꯨꯄꯥ ꯀꯥꯏꯅꯕꯩꯔꯣ ꯄꯦꯜꯂꯦ ꯑꯣꯟꯊꯣꯛꯄ ꯔꯤꯇꯨꯗꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯦ ꯗꯣꯂꯤꯅ ꯐꯩꯔꯞ ꯌꯦꯡꯂꯛꯂꯦ ꯊꯣꯏꯅ ꯆꯥꯔꯁꯤ ꯁꯣꯝꯗ ꯑꯟꯕꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯔꯛꯂꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯊꯟꯒꯤ ꯕꯣꯔꯗꯤꯡꯒꯤ ꯋꯥꯔꯗꯦꯟꯗꯨꯗ ꯀꯣꯜ ꯇꯧꯔꯤ ꯐꯣꯟꯗꯣ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯍꯜꯂꯣ ꯃꯦꯗꯥꯝ ꯇꯣꯝꯊꯟ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯣ ꯇꯣꯝꯊꯟꯗꯣ ꯍꯧꯖꯤꯛꯇ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯌꯥꯎꯕꯒꯤ ꯀ꯭ꯂꯥꯁ ꯇꯧꯐꯝꯗ ꯆꯪꯈꯤꯗ ꯉꯥꯏꯔꯤꯅꯦ ꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯍꯜꯂꯒ ꯑꯣꯏꯅ ꯇꯧꯍꯟꯕꯤꯔꯣ ꯍꯣꯏ ꯀꯣꯜꯗꯣ ꯊꯝꯈꯤꯕꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯐꯣꯟꯗꯣ ꯉꯁꯤ ꯔꯤꯇꯨꯒ ꯎꯅꯕꯁꯤꯗ ꯑꯟꯕꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯟꯕꯤ ꯃꯥꯒꯤ BSc ꯑꯔꯣꯏꯕ ꯆꯍꯤꯅꯤ ꯑꯗꯨꯒ ꯊꯣꯏ ꯍꯣꯏꯒꯤꯅ BA ꯍꯧꯔꯛꯄ ꯆꯍꯤ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯟꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯕꯅꯤ ꯀꯣꯂꯦꯖꯇꯨꯒꯤ ꯁ꯭ꯇꯨꯗꯦꯟ ꯇꯣꯄꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯟꯕꯤꯁꯨ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯤꯇꯨꯁꯨ ꯈꯪꯗꯕꯁꯤꯡ ꯑꯌꯥꯝꯕ ꯑꯟꯕꯤꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯏ ꯅꯣꯡꯃ ꯔꯤꯇꯨꯒ ꯊꯣꯏꯒ ꯆꯠꯃꯤꯟꯅꯕ ꯎꯈꯤꯕꯗꯨꯗ ꯅꯨꯃꯤꯠꯇꯨ ꯑꯟꯕꯤ ꯔꯤꯇꯨꯗ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯂꯦ ꯔꯤꯇꯨ ꯀꯩ ꯍꯥꯏꯒꯦ ꯅꯪꯒ ꯍꯦꯛ ꯄꯨꯟꯕ ꯅꯨꯄꯤꯗꯣ ꯅꯪꯒ ꯂꯣꯏꯅꯕ꯭ꯔꯣ ꯀꯔꯝꯕꯅꯣ ꯗꯣꯂꯤꯔꯣ ꯅꯠꯇꯦꯗ ꯗꯣꯂꯤꯗꯤ ꯑꯩꯒꯁꯨ ꯈꯪꯅꯩ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯃꯁꯝ ꯂꯪꯖꯨꯝ ꯌꯥꯎꯕꯤ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯁꯝ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯗꯣ ꯑꯣ ꯊꯣꯏꯁꯅꯥꯔꯣ ꯃꯃꯤꯡ ꯊꯣꯏꯁꯅꯥ ꯀꯧꯕ꯭ꯔꯥ ꯀꯧꯕꯅꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯣ ꯅꯪ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯄꯤꯕꯕꯨꯗꯤ ꯌꯥꯏꯌꯦꯕ ꯑꯗꯣ ꯃꯁꯥꯗ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯔꯤꯇꯨ ꯍꯣꯏ ꯑꯟꯕꯤ ꯍꯣꯏꯅ ꯌꯥꯔꯦ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ ꯅꯣꯡꯃ ꯊꯣꯏꯒ ꯔꯤꯇꯨꯒ ꯄꯨꯟꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯄꯗꯣ ꯃꯗꯨ ꯎꯕꯗ ꯂꯞꯇꯛꯅ ꯂꯦꯞꯂꯝꯕ ꯑꯟꯕꯤꯁꯨ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯔꯤꯇꯨ ꯑꯟꯕꯤꯕꯨ ꯎꯕꯗ ꯃꯥꯅ ꯍꯥꯟꯅ ꯀꯧꯔꯛꯂꯦ ꯗꯥꯕꯤ ꯑꯟꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯜꯂꯒꯦꯅ ꯊꯣꯛꯂꯛꯏꯔꯣ ꯍꯣꯏ ꯍꯜꯂꯒꯦ ꯇꯧꯅꯤ ꯀ꯭ꯂꯥꯁꯁꯨ ꯂꯩꯇ꯭ꯔꯦ ꯑꯣ ꯋꯥꯗꯣ ꯍꯥꯏꯅ ꯊꯣꯏꯗ ꯍꯨꯔꯥꯟ ꯌꯦꯡꯂꯛꯂꯦ ꯗꯥꯕꯤ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯔꯤꯇꯨ ꯀꯩꯅꯣꯝꯇ ꯔꯤꯇꯨꯁꯨ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯀꯩ ꯍꯥꯏꯒꯦ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯋꯥꯔꯤ ꯁꯥ ꯌꯥꯒꯗ꯭ꯔꯣ ꯊꯣꯏ ꯑꯟꯕꯤꯒꯤ ꯋꯥꯗꯨꯗ ꯑꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯦ ꯔꯤꯇꯨꯁꯨ ꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯍꯣꯏ ꯑꯩ ꯑꯁꯤꯗ ꯉꯥꯏꯒꯦ ꯊꯣꯏ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯑꯣꯀꯣ ꯊꯣꯏꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯑꯟꯕꯤꯁꯨ ꯊꯣꯏꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯃꯤꯡꯕꯨꯗꯤ ꯍꯥꯟꯅ ꯈꯪꯉꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯅꯤ ꯀꯩ ꯋꯥꯅꯣ ꯁꯥꯏꯔꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯂꯥꯟꯅꯗꯤ ꯈꯟꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏ ꯑꯟꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯅ ꯄꯪꯌꯥ ꯌꯥꯅꯤꯅ ꯈꯟꯕ꯭ꯔꯣ ꯌꯦꯡꯒꯦ ꯌꯦꯡꯕꯅꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯅꯁꯥꯅ ꯈꯪꯅꯅꯦ ꯊꯕꯛ ꯇꯧꯔꯣ ꯊꯣꯏ ꯑꯟꯕꯤꯗ ꯐꯩꯔꯞ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯟꯕꯤꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯛꯏ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯃꯈꯥ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯊꯣꯏ ꯃꯁꯥꯗ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯔꯤꯇꯨꯅ
ꯑꯩꯗꯤ ꯅꯈꯣꯏꯅ ꯄꯨꯂꯞ ꯂꯩꯔꯝꯕꯁꯤꯗ ꯋꯥꯈꯜꯒ ꯁꯥ ꯌꯧꯔꯕꯅꯤ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦ ꯏꯕꯦꯝꯃ ꯅꯪ ꯊꯣꯏꯗꯨ ꯃꯄꯤꯔꯒ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯅꯤꯡ ꯁꯪꯕ ꯊꯣꯛꯇ꯭ꯔꯤꯁꯤꯅ ꯔꯤꯇꯨ ꯊꯣꯏꯒꯤ ꯂꯪꯖꯨꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯂꯦ ꯀꯥꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯗꯥꯕꯤꯁꯦ ꯆꯦꯟꯖ ꯐꯖꯅ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯃꯌꯥꯡ ꯀꯪꯁꯨ ꯀꯪꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯄꯔꯐꯦꯛ ꯇꯥꯔꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯕꯨ ꯂꯥꯛꯏꯅꯤ ꯊꯦꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯐꯩꯅꯦ ꯉꯛꯏ ꯁꯣꯝꯗꯁꯨ ꯂꯦꯝꯕꯤꯅ ꯏꯅꯝꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯌꯥꯃꯪꯗꯤ ꯂꯩꯔꯝꯅꯤ ꯑꯝꯇ ꯀꯧꯔꯛꯀꯦꯔꯥ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯂꯩꯕꯒ ꯌꯥꯡꯉꯝꯃꯒ ꯄꯨꯟꯅ ꯆꯪꯂꯛꯂꯦ ꯀꯩꯗꯧꯔꯦ ꯍꯦꯟꯖꯥ ꯍꯤꯌꯥꯡꯉꯝꯕꯗ ꯁꯥꯎꯅꯤꯡꯉꯛꯏ ꯌꯥꯡꯉꯝꯕ ꯂꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯅꯝꯁꯤꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯂꯦꯝꯕꯤꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯏꯟꯈꯠꯂꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯝꯕꯨꯡꯅ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯃꯤꯁꯥꯅ ꯆꯥꯛꯁꯤ ꯆꯥꯊꯣꯛ ꯍꯤꯗꯥꯛ ꯆꯥꯅꯕ ꯆꯥꯅꯤꯡꯗꯦ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯆꯥꯛꯀꯁꯦ ꯀꯩꯅꯣ ꯃꯤ ꯑꯩꯅ ꯅꯍꯥꯟꯗꯩ ꯅꯠꯇ꯭ꯔꯣ ꯌꯥꯝꯕꯨꯡꯗꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯗꯣꯅꯔ ꯑꯣꯏꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯒ ꯎꯅꯅꯤꯡꯉꯦꯅ ꯑꯗꯨꯒꯤꯕꯣ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯁꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯁꯦ ꯆꯥꯔꯣꯏ ꯑꯩ ꯀꯩꯝ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯤꯡꯉꯥꯏꯗꯧꯅꯨꯀꯣ ꯁꯅꯥ ꯑꯩ ꯆꯥꯔꯣꯏꯀꯣ ꯄꯨꯊꯣꯛꯀꯣ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯌꯥꯡꯉꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯦꯝꯕꯤꯗ ꯏꯪꯒꯤꯠ ꯇꯧꯔꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯥꯁꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯕꯅꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯑꯅꯥꯕꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯥꯎꯍꯟꯕꯅꯤ ꯆꯥꯔꯨꯏ ꯆꯥꯛꯀꯁꯦ ꯁꯨꯛꯆꯥ ꯆꯥꯔꯣꯏ ꯑꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯦꯝꯆꯥ ꯗꯨꯀꯥꯟꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯤ ꯏꯕꯦꯝꯃ ꯍꯦꯟꯖꯥꯁꯨ ꯕꯦꯅꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯑꯣꯟꯊꯣꯔꯛꯇꯕꯤ ꯈꯨꯝꯂꯛꯂꯤ ꯃꯇꯣꯟ ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯀꯣ ꯑꯩ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯑꯝꯇ ꯌꯥꯗꯦ ꯌꯥꯝꯕꯨꯡꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯥꯛ ꯆꯥꯕꯩ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯨ ꯃꯦꯝꯆꯥꯗꯨ ꯍꯦꯟꯖꯥꯒꯤ ꯑꯉꯥꯡ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅꯤꯅꯦꯍꯦ ꯅꯪꯒꯤ ꯅꯣꯛꯆꯥꯅꯤꯅꯦ ꯍꯦꯟꯖꯥꯁꯨ ꯃꯦꯝꯆꯥꯅ ꯏꯟꯗꯣꯝꯆꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯒꯦ ꯇꯧꯏ ꯏꯟꯗꯣꯝ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯔꯪ ꯑꯃꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯐꯠ ꯌꯦꯡꯂꯛꯂꯤ ꯃꯦꯝꯆꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯩꯅꯦ ꯅꯪꯒꯤ ꯏꯟꯗꯣꯝꯆꯥꯅꯤ ꯏꯟꯗꯣꯝꯆꯥ ꯀꯥꯎꯔꯕꯣ ꯅꯪꯕꯣ ꯍꯦꯟꯖꯥ ꯃꯄꯤ ꯔꯥꯖꯦꯅ ꯃꯦꯝꯆꯥꯒꯤ ꯃꯈꯨꯠ ꯑꯇꯩ ꯑꯇꯩ ꯂꯣꯏꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯇꯞꯅꯁꯨ ꯍꯥꯏꯔꯛꯂꯤ ꯏꯟꯗꯣꯝꯆꯥ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯕꯨ ꯆꯣꯏꯅ ꯀꯣꯟꯁꯤꯜꯂꯛꯂꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣꯅꯦ ꯀꯞꯀꯅꯨꯁꯤ ꯀꯞꯄ ꯍꯧꯅꯗꯦꯀꯣ ꯍꯦꯟꯖꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯏꯟꯗꯣꯝꯆꯥ ꯅꯪ ꯅꯍꯥꯟ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯅꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯏ ꯍꯦꯟꯖꯥ ꯃꯦꯝꯆꯥꯗ ꯌꯦꯡꯂꯗꯨꯅ ꯑꯩꯒꯤ ꯗꯣꯅꯔ ꯑꯣꯏꯔꯤꯁꯦ ꯀꯅꯥꯅꯣ ꯏꯟꯗꯣꯝꯆꯥ ꯃꯦꯝꯆꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯅꯕꯨꯡꯅꯤ ꯃꯦꯝꯆꯥꯒꯤ ꯋꯥꯗꯨꯗ ꯍꯦꯟꯖꯥ ꯃꯄꯤ ꯇꯥꯔꯛꯂꯤ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯍꯩ ꯃꯁꯤꯗꯤ ꯏꯟꯗꯣꯝꯆꯥꯒ ꯅꯪꯒꯤ ꯅꯕꯨꯡꯒꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯨꯅꯤ ꯏꯆꯥꯒꯤꯗꯃꯛꯇ ꯄꯥꯡꯉꯤꯕ ꯃꯇꯦꯡꯅꯤꯅꯦ ꯇꯟꯖꯥꯗꯨꯗ ꯌꯥꯡꯉꯝꯃꯁꯨ ꯆꯪꯂꯛꯂꯤ ꯑꯗꯨꯝ ꯀꯞꯄ ꯂꯩꯌꯨ ꯅꯪꯗꯤ ꯋꯥꯔꯤꯗꯨ ꯉꯁꯥꯏꯗꯩ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ ꯁꯨꯝ ꯀꯞꯂꯝꯕꯗꯤ ꯃꯁꯥꯗꯨ ꯌꯥꯔꯔꯣꯏ ꯈꯪꯕꯒꯤ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤꯗꯨ ꯊꯨꯒꯥꯏꯕꯅꯤ ꯍꯦꯟꯖꯥꯒ ꯃꯦꯝꯆꯥꯒꯗꯣ ꯌꯥꯡꯉꯝꯃꯗ ꯌꯦꯡꯂꯛꯂꯤ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯃꯣꯃꯦꯟꯁꯤ ꯀꯩꯅꯣꯅ ꯍꯪꯉꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗ ꯀꯞꯄꯅ ꯈꯪꯒꯗꯕꯅꯤꯀꯣ ꯌꯥꯝꯕ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦ ꯅꯪ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯒꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯁꯠ ꯁꯠ ꯐꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯅꯤ ꯈꯔ ꯍꯥꯏꯔꯝꯃꯣ ꯏꯟꯗꯣꯝꯆꯥ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯦꯝꯆꯥꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯍꯦꯟꯖꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯦ ꯍꯥꯟꯅꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯍꯦꯟꯖꯥ ꯌꯥꯝꯅ ꯐꯒꯠꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯂꯥꯡꯂꯦꯟꯅ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯗꯨ ꯈꯟꯅꯁꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯧꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯨ ꯐꯥꯒꯤ ꯅꯠꯇꯦ ꯃꯇꯥꯡꯅ ꯌꯥꯗ ꯇꯧꯏꯅꯤ ꯍꯧꯖꯤꯛꯁꯦ ꯑꯁꯣꯝ ꯂꯪꯊꯕꯥꯜꯂꯣꯝꯗ ꯃꯥ ꯊꯕꯛ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯒꯦ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯒꯅ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯂꯤ
Siga puna laktara phari. Aina nungan pirisi. Thabak tu pangthok na ba handak tisik luko soyala kono. Poirei machun haife jingduna nokli. Somda sa thoina. Nabathuna pharo koinamse. Pharadawni. Thabak di kyam walige. Thama muk sa television na bhotnari. Chama thakwa matam na yuko. Hoiba gyantai mi. Hanja sunokla duna. Phari thamage ko de. Ai chak thong na matawki. Kola thamna batung hanja samakhanda chak thong na bakum tharakle. Yumdo hanja ga hyangam maga makoy aning kak leirabani. Lembi sulong banag silak paga mayumdo na lekiba kuidri. Hanja samathanta ensang semduna chak thong na bhotnari. Somda hyangam ba fonda wari sari. Hoi ai sukso dana lakjagi. Adugi deshu khangna tarokani kedarage. Tabak sa pangthokpada apung phanbagidamagda thagajari. Oi thamagi. Hangchito ai dungantana lakjarage. Phone da wari kara saranga call du kakre. WhatsApp ta mukjangdona leiba message singdo haife chawrak na yengle. Hawjang ngai gi mamangda tharakliba message do jangdona pai. Sir, kodong tiba haibase tamangam manati. Kitang jaksansi. Aina fangi mapausi direct to me haibati nati. Adubo makoy kariguma khara tarokpa yai haibase aiga chignabani. Leiramliba message to da yangamba wakal haifet khalli. Kan bayamba khallabatu sordo mungting sang na hondorakli. Amambu oiro mayoknarag haibase tani man hangjik leirinbasi. Masi natrabadi atopa pambay amata leitri haina khalakle magi mafamda. Danjano da henjado janglakladuna na. Yamba, yangama kaino haimba kuminglakli. Thao leiramdri. Amta leibirakira. Thoga. Angang singdayudana. Os, moy sumay ki thabak tawriduda amang haibadu nungaidriba. Yamang noina khar leibiro law. Yangama mange phone do pocket hapchin na. Ate awatpa singso loina hairu. Ai leirikanda pulap leiragi. Aduni ngai ko. Eke walige do amteng kige. Wado hairaga makada grong chenkre. Tuniko khatpada mo. Mado wado haina kum tharaklaga kichana changlakle. Hanja leiriba singdu yengdeng na. Maru marang kharasu yaro loidore. Chini ke jiama mukse yaro. Chamana dileram kini. Adai sangam powder ki packet achoba mukse yaro. Adai di yara male. Thum packet amga. Thumdudi yauri yamna yauri kaino. As leidalero. Chakongi mo pod machi warpase ayam haina deba. Aduga achapa kharasi yaro. Adana loiraba. Hoi loire. Yamdena. Hoi yamdabani. Ado kaudi kaubirakanu ko pojai singdo. Aduga yamna sukoi birakanu. Ayan sang samba loirabani. Ho phagani mem. Wado haina thokre. Hanja sunoklagi yang hauri. Gari du thodoraklaga anakpada leiba dukan khara chawba manda jungnekli. Nakana pot hamna bathamliba basket singdo dai ama lauraga mana leigadaba pochai singdo amamamda khalakli. Hanjana hairakpa singdo kanba loiraba matung counter leiriba manaktuda jungnekli. Sisingsi bektobiro. Counter du leiringai kadomdaino khangde haujilaklido. Langlen yangamada kaurakli. Yaba. Yangam masukanano kanon thorai langlen oirambaduda haifit amag yengagon thokre. Kaileramino yaba. Nahenjado kidney failure na pautaine. Yangam bahoy may haide dominale. Ikay khangdabin haigadra langlen yangam mabu kayam yam pamjabano khangre. Yangam banabo wangang labadi kandana nakanday chocolate duda makot tindun hairakli. Yaba. Asile chocolate saningi. Counter dagi nupadun hairakli. Yamba, silajari, lising amaga jamanga dari. Hoy dudi. Asidagi chocolate say makala humari buktaga piktawi. Hoy yamba. Langlen maya hi kaladuna. Kangaba, yambong na minese. No henja do dedi, ay buhena yambong na nungse bukangina. Yamba, nang hanaluhong aso ay kisukan bidi. No henja do di kidney fail soy, kuino sing do mandre. Ado kaisu kaidida. Masi krakanda ay ko naluhong asi. Yang ang malanglen ay feeding nagli.
ꯌꯥꯝꯕ ꯁꯤꯗ ꯂꯩꯖꯔꯦ ꯁꯤ ꯁꯤꯗꯩ ꯂꯧꯔꯣ ꯋꯥꯗꯣ ꯍꯥꯏꯗꯨꯅ 2,200 ꯆꯠꯄꯤ ꯑꯃꯒ 500 ꯆꯠꯄꯤ ꯑꯃꯒ ꯊꯥꯗꯔꯛꯂꯤ ꯄꯩꯁꯥ ꯑꯔꯦꯝꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯍꯤꯌꯥꯡꯉꯝꯕꯁꯨ ꯄꯩꯁꯥ ꯑꯔꯦꯝꯕꯗꯨ ꯂꯧꯔꯤ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯃꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯦꯛ ꯇꯧꯔꯕ ꯆꯣꯀ꯭ꯂꯦꯠꯇꯨ ꯂꯧꯒꯦ ꯇꯧꯕꯒ ꯍꯤꯌꯥꯡꯉꯝꯕꯅ ꯍꯥꯟꯅ ꯂꯧꯈ꯭ꯔꯦ ꯍꯤꯌꯥꯡꯉꯝꯕ ꯂꯥꯡꯂꯦꯟꯅ ꯅꯣꯛꯐꯦꯠ ꯌꯦꯡꯂꯗꯨꯅ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯅꯦꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯥꯎꯟꯇꯔ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯆꯤꯕꯣꯟ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯅꯣꯛꯄꯁꯨ ꯌꯥꯎꯔꯤ ꯂꯥꯡꯂꯦꯟꯗꯤ ꯏꯀꯥꯏꯕꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯁꯝꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯂꯥꯡꯂꯦꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯨꯃꯤꯟ ꯉꯥꯡꯅꯔꯝꯕꯗꯣ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯉꯥꯡꯅꯔꯛꯂꯤ ꯑꯁꯤ ꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯏꯉꯩ ꯈꯪꯈꯤꯗ꯭ꯔꯤꯔꯥ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤꯗ ꯄꯣꯠ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤ ꯃꯥ ꯉꯁꯥꯏꯅ ꯁꯤꯡꯅ ꯇꯧꯗꯅ ꯂꯨꯍꯣꯡꯅꯤꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯕ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯗꯣ ꯈꯔ ꯂꯩꯔꯒ ꯀꯤꯗꯅꯤꯃꯛ ꯐꯦꯜ ꯑꯣꯏꯗꯨꯅ ꯍꯟꯗꯛ ꯗꯣꯅꯔ ꯑꯃꯒ ꯇꯧꯔꯒ ꯂꯥꯌꯦꯡꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯣ ꯂꯥꯌꯦꯡ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯅꯨꯄꯤꯗꯣ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯋꯥꯏ ꯆꯤꯜꯍꯜꯂꯕꯅꯤ ꯑꯗꯨꯒꯤꯗꯤ ꯈꯟꯗꯦꯗ ꯑꯍꯨꯝꯃꯛ ꯃꯁꯛ ꯂꯣꯏ ꯐꯖꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗ ꯂꯝꯆꯠꯇ ꯈꯔ ꯑꯣꯏꯈꯤꯕꯒꯤ ꯋꯥꯅꯤ ꯂꯝꯆꯠ ꯈꯔ ꯐꯖꯔꯝꯃꯕ ꯑꯗꯨꯝ ꯑꯅꯤꯁꯤ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯌꯥꯏ ꯌꯥꯔꯦ ꯊꯦꯡꯈ꯭ꯔꯦ ꯁꯠ ꯇꯧꯔꯣ ꯀꯥꯟꯅꯗꯕ ꯃꯤꯗ ꯁꯞꯄꯣꯔꯠ ꯄꯤ ꯂꯩꯔꯅꯨ ꯋꯥ ꯉꯥꯡꯉꯝꯕ ꯅꯨꯄꯤꯗꯨ ꯅꯣꯡꯊꯣꯔꯛꯂꯤ ꯁꯣꯝꯗ ꯍꯤꯌꯥꯡꯉꯝꯕ ꯀꯤꯆꯟꯗ ꯆꯪꯂꯛꯂꯤ ꯁꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯦꯟꯖꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯍꯤꯌꯥꯡꯉꯝꯕ ꯊꯧꯈꯤꯒꯦ ꯇꯧꯔꯝꯕꯗꯨ ꯂꯦꯞꯂꯒ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯂꯪꯊꯈ꯭ꯔꯣ ꯌꯥꯔꯦ ꯃꯥꯅꯁꯨ ꯂꯩꯔꯛꯑꯒ ꯑꯗꯨꯒ ꯀꯩꯅꯣꯕ ꯂꯩꯔꯛꯑꯕꯅꯤꯅ ꯂꯪꯊꯦꯛꯄ ꯄꯥꯝꯃꯨꯏ ꯆꯥꯕ ꯇꯥꯔꯦꯗꯅ ꯂꯣꯛꯈ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤ ꯂꯦꯟꯗꯔꯝꯃꯤ ꯆꯥꯎ ꯂꯩꯁꯤꯗꯤ ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯦꯟꯖꯥꯒꯤ ꯋꯥꯗꯨꯅ ꯅꯣꯛꯂꯛꯂꯤ ꯆꯣꯀ꯭ꯂꯦꯠꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯀꯦꯁꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯁꯝꯂꯞꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯂꯤ ꯍꯦꯟꯖꯥꯗꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯣꯛꯈ꯭ꯔꯤ ꯂꯛꯅꯒꯤ ꯌꯥꯎꯅꯁꯨ ꯂꯛꯅꯔꯛꯂꯤ ꯁꯦꯁ ꯃꯤꯗꯤ ꯗꯨꯀꯥꯟꯗꯒ ꯆꯣꯀ꯭ꯂꯦꯠ ꯃꯨꯟꯅꯕꯤꯒ ꯇꯧꯔꯤꯀꯣ ꯁꯦꯁ ꯌꯥꯝ ꯂꯩꯀꯣ ꯑꯩ ꯅꯨꯄꯥꯁꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯊꯣꯡꯅꯤꯡꯗ ꯅꯣꯡꯊꯣꯔꯛꯏ ꯌꯥꯡꯉꯝꯃꯁꯨ ꯐꯩꯔꯞ ꯅꯤꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯥꯗꯤ ꯆꯣꯀ꯭ꯂꯦꯠꯇꯨ ꯎꯔꯒ ꯁꯨꯝ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯦ ꯃꯁꯥꯗꯣ